Saireng amadi novel Lairek ibada thawai yauriba writer fraternity singna ngasimak Manipur miyamna thengnariba awaba fibam asisu lakadauriba tungi mirol singda ningsingba yaba amadi khangba yaba mawngda Lairek oina puthongnaba UNLF ki hanigi chairman Ningthemsa Sanayamana Lamdam asigi aiba singi pukning chungshilakli ngasi palace compound laiba lamyanba sanglenda UNLF ki hanigi chairman Ningthemsa Sanayamana athoiba mithunglen apunba khorirol gi malengi lupki President Waikom Amuchauna Thaurammapu Mahila Kabya Mans Manipuri President Dr. Khetrimium Subadani Amadi Lairek Asibu Saktakpa DM University Manipur gi Associate Professor Dr. Longzam Sarat Chandrana Akhanaba Mitungan Singoina Charu Yaduna Pangthokiba Toijam Bogendra Iba Fire of Freedom from Lulab Design Amingtonba Saireng Lairek Ama Fongbagi Thauram da Saruk Yaduna Phongdokibani Apunba Korirol gi Malingi Lupna Sinduna Pangthokiba Thauram aduda Ningthemsa Sanayamana makha tarduna aiba toijam Bogendra chumnagi Saireng khaktanatana malem asida leiriba mioiba singna thengnariba awa nungai asibu chingsingduna iba Saireng shu yauri masigi mathakta mioibagi psychology asibu munna aurairaga puthokpa Saireng shu admuk yauri asumna Saireng amadi novel Lairek ibada thawai yauriba writer fraternity singna ngasimak Manipur miyamna thengnariba awaba fibam asisu lakadauriba tungi mirol singda ningsingba yaba amadi khangba yaba mawngda Lairek oina puthokpinaba hainasu appeal tawkhi